Hauzik lamdam masida thokliba Irang asina maram oiraga lau Panba Ngamkhidraba Loupham Singi pipham thokpa compensation gi shenpham sing athuba matam da Piragani Haina Chief Minister Nongthombam Biren Thajaba Pirakle Haina Kokomi Farmers Wing gi convener Nongthombam Thoibana Fundurukli Hiram asiga mari leina ngasi lafal pata leiba Kokomi office da Kokomi Farmers Wing gi maru oiba thomi kayana saruk yaduna pangthokpa paugi mifam amada Kokomi Farmers Wing gi convener Nongthombam Thoibana Hai Irang asina maram oiraga lau Panba Ngamkhidraba Loupham Singi pithokdana leiba compensation gi wafam yauna lamdam asigi lawmi singna thengnariba awaba singi matangda ngase Kokomi Farmers Wing gi team amada ngase Chief Minister ko unakhe unaba aduda Farmers Wing gi maikei dige Irang asina maram oiraga hauzik lau Panba ngamdan leiba mafam sing lau Panba ngamnaba security gi jakshin tharang lawkhat hanba Mamangi lau Panba ngamhauda lawmi singi pithokdana leiba compensation fanghanba Urea har kanglun chumna lengang na lepa mamalda lawmi singda fanghanba lawmi singda matam chana folding phangba ngamjiba ase fanghanba amade agriculture da akhanaba mideng changduna pothok marang kaina puthoknabagi matangda Chief Minister da taksinke maduda Chief Minister Nongthombam Biren da lau Panba ngamdaba Loupham sing lau Panba yanaba mari leinaba DC amadi department singda khangankre mamang chehigi lau Panba ngamhauba singi walhauba Makpikani lau Panba ngamhaudaba singi walhauba compensation gi shenpham adusu Athubada cabinet mifam da puthokduna pinaba honaragani haina Thajaba Pirakle loidana mamang chehigi lau Panba ngamkhidaba compensation gi Thagatpa walhauba sing nauna mari leinana re-survey tawduna thagatnaba honaragani haina su Thajaba Pirakle ngasi Chief Minister da thamkiba wafam sing ase Kokomi Farmers Wing na mamang thakta agriculture department da hanna taknaduna lakraba demand singni Hairiba wafam sing ase mari leinaba commissioner director na amuka hana aroiba oina thabak to anthok pirakani haibigi Thajaba thamle lamdam asegi lawmi singna thengnariba awaba singda Kokomi Farmers Wing na matam pumnamakta hunakhigani haina mahakna makha takhe Hauzik leiriba agriculture gi sector asida koi hena miyeng changakanda lamdam sigi lawmi simi singjigi awabsi koknaba amati chinjak ki oiba pothok marang kaina puthoknabagi damakta honaminasi haibagi wafam tu ni ngasi Honorable Chief Minister ga koi phamin wari sajabasi Honorable Chief Minister ki maikei de gisu thamjari wafam singsi mamotana tabiraba matungda lau Panba ngamdriba mafam singsu DC da poll tawduna athuba matamda lau Panba ngamdriba mafam singsu khantoga lau panabagi damakta akangam thabak changjalu haibagi ekoi mangda pautak piki aduga compensation gi walhoriba sisu atubada cabinet mifam je phamaga suksoi joidana walhoriba compensation gi shenpham ju pirani haibagi Thajaba ni thambirisi